अहानबदा हौजिक फाउगी मरोइबा पाउसिंगदा अवांग नोंगपुकी स्टेटसिंगदा थेंगनरिबा इशूसिंग अमत्ता ओइना थेंगनमिननबा नॉर्थ ईस्ट फोरम फॉर इंडिजिनस पीपल नाफिफ कौबा फोरम अमा सेमख्रे अकनबा नोंगलै नुंगसित अमदि नोंगनै युम यांखै हेना हुमदोख्रे महै मरोंग कया अमांग अता थोअनख्रे अमदी टॉम टीवी न्यूज़ की अखनबा रिपोर्ट तौरुबदगी अवाबा कया मायोकनदुना हिंगलिबा वांगजिंगदगी मोयरांगथेम सनाथोइगी इमुंगदा मियामना लेप्तना मतेंग पिनरकली खुरुमजरी टाइम्स ऑफ मणिपुर की नुथल की पाउ मीटिंग ताबिरी बसिंगबु बिद्यापति मैंगलबमना तारामना ओक्चरी हौजिक पाउ संदोकना पिजरी मैनपेक नथौबु ओइदुना कोनुंग ममांगदा लैबा सिटी कन्वेंशन सेंटर दा नुमित हुबनी चुपना चथरखिबा नॉर्थ ईस्ट पीपल कॉन्फ्रेंस लिसिंग ने तारामापन ngasi loisinkhre tongan tongan ba awang nongpok state singi mihut sing yauduna chathakhiba conference aduda awang nongpok lamdamda haujik thengnari ba amadi tungda thengnagadaba issue kya gi maramda khana nainakhiba ga loinana issue sing amatta oina thengnaminana ba su lepnakhi ngasi aroiba numita north east forum for indigenous people nafif koba forum ama सेमख्रे फोरम असगी कन्वेनर ओइना निंथौजा लांचाबु हापख्रे कॉन्फ्रेंस असिबु पांगथोकननबा होटनबदा अचौबा थौदांग लौखिबा मैनपेक के कन्वेनर युमनामचा दिलीप कुमार ना हाइखिबदा भारत लैंगाकना अवांग नोंगपोक लमदमगी मियामगी अपामबगी मायोक्ता सेबी यावना तोंगान तोंगानबा थवोंग कया चथरकननबा लौरकपा खोंगथांगी मायोक्ता ngasi सेमलिबा नेफिपना मपुंग ओइना थौदांग लौबा ngamlagani haiba yauna wafam kaya फोंगदोखि ILP सन्नरिबा से अरुणाचल प्रदेश नागालैंड अमसुंग मिजोराम अहुम असिदसु हाइरिबा कनो से थंगै सेन मखोय सेफ ओइरब्रा हाइरगदि मखोजु सेफ ओइदि इवन ILP सन्ना अदुगुम माइग्रेंट सिंगदुना अदुम अयेतपा अचौबा कायबा पिरकपदुना हाइरिबा इल्लीगल माइग्रेंट की इशू सी यामना मेजर इशू अमो ओय अदुना मसे नॉर्थ ईस्ट की मियाम पुन्ना थेंगनमिनसी हाइबगी वफम सिमा थमगिबनी था असगी अमगी अहिंग नोंगयागी मतुंगदगी ngarang numidang फावबदा लमदम असदा अकनबा नोंगलै नुंगसित सिटपगा लोइनना नोंग चुखिबगी थौदोक्ता यामद्रबदा युम यांखैगी मथक्ता अकाई अतोय थोखिबगा लोइनना महै मरोंग कया अमांग अता थोअनख्रे ngarang nungthin चुराचानपुर डिस्ट्रिक्ट अकनबा नोंगलै नुंगसित सिटखिबना मरम ओइरगा चुराचानपुर पुलिस स्टेशन मनाक्ता लंबीदा लाकपा सेंट्रो कार अमा पैसेंजर पुबा डीजल ऑटो कार अमा लंबीगी मताइदा हौबा उ खंगौदना तेगलक्तुना गारीसिंग अदुदा तासिलकपदगी गारीसिंग अदु अमांग अता थोखि असोक अपंदी यावखिदे नोंगलै नुंगसित अदुना चुराचानपुर डिस्ट्रिक्ट की सलजांग थेनमोल एम सिमोल साइपुल मुलानपी अमदी मिसाउ लानबुम विलेज दा चौराकना युम यांखैगी मथक्ता अमांग अता थोखि नोंगलै नुंगसित अदुना मरम ओइरगा चुराचानपुर टाउन इलेक्ट्रिक पोल कया तेखिबना मरम ओइरगा ngasi फावबदा मै फंगद्री मरि लेनबा लोइसंगना अते अकाई तारबसिंग सेमजिन साजिनबगी थबक चथरी बिष्णुपुर डिस्ट्रिक्ट यावना तंपाकी मफम कयादसु नोंगलै नुंगसितना मरम ओइदुना युम कया अमा अमांग अता थोखि डायरेक्टरेट ऑफ एनवायरनमेंट गवर्नमेंट ऑफ मणिपुर दगी फंगबा रिपोर्ट की मतुंग इना हौखिबा पुंग कुनमरी असिदा बिष्णुपुरदा 42.8 mm की चांगदा नोंग चुखि इम्फाल ईस्टना 16.2 mm की अदुगा तमेंगलोंगदना 15.9 mm की चांगदा अदुगा चुराचानपुरदना 60.7 mm की चांगदा नोंग चुखि हाइरी मिमानबा पुंसी अमदा हिंगबंगमदना अवा सैथेंग कया खांगलिंगै चैरक्ता लायोंग अमना मरम ओइदुना अवाबा पुंसी अमदा लेलिबा अपोकबा ममा मपा अमदी मचनुपी की दमक अवा सैथेंग खांगलिबी वांगजिंगदा लेबा मोयरांगथेम सनाथोय अमदी इमुंग मनुंगी नादुना थेंगना होरिबा अवा नुंगाइगी पाउदम टॉम टीवी न्यूज़ ना अखनबा रिपोर्ट अमा ओइना संदोख्रबा मतुंग ngасidi lamdam asigi pukchen chauraba mioi kiana awaba mayoknariba imung asda leptana mateng pinarakli ngasi moirangthem sanathogi imung manungda jenims ki physiology department gi head of department oiriba laistram debenna masagi target tolop की सेंफम दगे लुपा लिसिंग तरागा मंगा मतेंग पीख्रे ngarangsu wangjing gi akoibada leiba miyam nasu mateng pangnakre hairi ngasi mateng pikiba Dr. Debenna
awaba kaya mayoknaduna hingliba imung asigi akhanaba paudam ama Tom TV News na sandorakpa thengnabada thamoida nungaitaba kaya Fauki Madumakna imung asigi awabada saruk yabaga loinana angamba mateng kharadang pangbani Tom TV na laurakhiba thaudang asi thagatningai ni haiki Manipuri ki dalai riba koi ki sagai jat haibadi jat bijati naidana koi ki Hindu boiro Musalman boiro Christian boiro koi angam ba koi na taba pau singdo di mafam chatla chalaga koi angam mateng pangjaraga koi lai riba koi ki warba solana singsibu koi na kamai tokdana magi minung sigi makhada koi na masibu koi na encourage tawgadage puning hapgadage thawai hakchang si koi kharena moi kankhat na ba haibetare masi oinana ba haidana koi na honajarakpani adu masida koi ngarang si koi ki Tom TV na sandok pirakpadagi koi masigi pau si tajarakpadagi ngasi pau si kraida legi mayum si kraida no ana koi na hangachara kana da koi gi madugi confirm tokjara kana koi jaga sa lakjabani masi ahakna pau si tabadagi koi gi egi marum pangsing su koi gi magi angam mateng pangmina si haidana ina pau je pijakhibani smain tokduna koi awana taraba koi imunung saida Isagum laban pimsa seda koina angam mateng panglaga aigi site gi su adigi mayam gi khangna chanaba mayam gi Manipur lai mineriba mayam sigi chinnaw mayam singna angam mateng pangnara kanda ekoina support tawra kanda makoi gi wakhal se khara koi kangkhatna ba haiba tare aduna miyoiba angi minungsi adu koi yangnara kanda tongminaji haiba phunju thamjage loina kanma pawchi smain tongna sanukpi bagi damakta koina Tom TV su koina ngamkheli tana thagasari soina kachin koyada Manipur ge jaga da awana taro mayam jing se koi punna support tominasi haina waphamasi haina thamjari awaba kaya mayoknariba moirangthem sanathoina miyoibagi minungsiga loinana mateng pangbirakliba khodingmakpu thagatpa phongdorakpaga loinana Tom TV News na lauriba thaudangi matangda wafam kaya amusu phongdorakli Tom TV ki magai sandokpidana mayamna mateng pangbibaje yam nungaije aina inaungpiji yengamarudra khanjarubane adu mayamjina pangbi mateng jubada inaungpije yengba ngamani khalubada yam harawe adu mayam mateng pangbiraiba khudingmako thagatjari Thaubal District ki Yaripok Police Station gi manung chanba Yaripok Lairong Thel dagi sahi 13 khakta ngai bi nupi masa amabu mayumdagi kauthokpiraba matungda nupi oibagi izat manghan biraba matung mihathina hatlaga hundoklapada chenabani haiba da maran siriba miyoi ahum special judge Foksho Thaubal gi court puthorokpada miyamna irang horakre chenariba miyoi singtha asagi 13 phawba judicial custody da remand pikre judicial custody remand pikraba miyoi sing adudi Lairong Then makha lekai dagi Laisangthem Asa Kumar Lairong Thel Awang lekai dagi Khomdram Joy Chandra amadi Lairong Then 7 lekai dagi Khumantem Rabi Chandrani makoi ahumgi manungda Laisangthem Asa Kumar Monica gi mihat adu mahak masana chathajabani haina yajakrabani Amaromda Monica mihatpu yaningdaba phongdoktuna mihat asigi mayokta sem khiba jesina miyamga khusamna duna ngasi Yaripok bazar da wakat mifam sathakre wakat mifam aduda miyam khangna matik chaba dandi piu haiba dabi tauki panbaya badi ngarang numidang JSC ga Manipur gi chief minister ga unaduna wari sanabagi thodok asida case asi CBI na sinaragani haina JSC da thajaba pikhrabani Taratret Suba Lok Sabha Mikhal Asida Sandel District Lairiba Kuki Kangluk ki Lanai Lup Singna BJP ki Mirep Oiriba Benjamin Elias Sokopau Mate da Saugatkani Haina Saukomang Haukip Cookie Chips Association Sandel na Phongdokre ngasi M Gunpi Village Labor Cookie Chip Association Gunpi Block ki office da pangthokhiba Paumi Singa Unaba Amada Sokomang Haukip na Makhatara duna hai ngasi Sandel District ki Lanai Lup Sing Cookie Chips Association Chandel Khangjoy Gunpi Block Kadam Block Cookie Women's Human Rights Sandel Thadau Association Ngakpigani Thadau Students Association Gunpi Block United Jau Organization Chandel Jau Sangon Pong Paul P
Chandel amasung Joe Mothers Association na luchingba luchingbi kaya yauna mifam amang ngasi pangthoktuna kupna khanaraba tungda Hais Sokopau Benjamin Matebu sagatna na bawarep na khibani mifam aduda Hais Sokopau Benjamin Matebu mai pakhana ba angamba thakta hotnamina ba haina su yanaki haiba yauna wafam kaya fongdokhi ba elections imatang da koise so mayam tanabani masda warip lobese Lingjin manana Chandel district leriba mayamna ko BJP candidate BJP party da support torasena warin nare Lok Sabha Mikhal ga mari lainana tha asigi manga amati tarete election campaign gi damak lakadori ba Bharat ki BJP ki national president Amit Shah amadi prime minister Narendra Modi ki khongsat ki mangoina na thoning da ba thodok sik thoktana na ba lakhalakpa section tharang gi saruk ama oina Manipur police na Imphal gi tongan ba mafam kaya da paksana thiba humba gi thabak sathakre hiramas ki matang da report ama Satliba tha asigi taramathoi amadi taranipan da pangthokadoriba inner amadi outer Lok Sabha Mikhal ga mari lainana tang tareta election campaign gi damak lakadoriba Bharat ki Prime Minister Narendra Modi gi khongset ki mangoinena thoning da thodok sing thoktanava section tharang lakhotpa oina Manipur police na Imphal gi tongan ba mafam kya da paksana thiba humba gi thabak sathakre Imphal West ki SP K Megasandra gi mityang makhada Deputy SP Operation Lamabam Amarjit na lusingba team amana Imphal Police Station gi manung sanwa kaisam thong top lerak amadi hodam lerak ki akoibada paksana thiba humbagi thabak sathakhi ayuk pung manga adwai dege taret adwai fawba sathakhiba search operation aduda yum chanirom sangchangduna thiba humbagi thabak sathabaga loinana yum singda leramba miyoi sahum yankhairom masa masa gi saktak se puthokanduna verification sathakhi adumakpu thoidokpa mifami pundi yaukhide amaromda Imphal West ki additional SP Operation AG Sharma gi midyeng makhada Imphal West Commando Bazar Unit nasu City Police Station gi manung chanba Thangal Bazar Hawkaitel Dharmasala Alugali Rumahal Teng amadi BT Road ki akoiba mafam singda paksana combing operation chathakhe operation adu ayuki pung 8 ka minute nifu manga dage nipan makhai adoi fawk chathakhe maduda punna miyoi sahum ga marifu manga verification chathakhe masagi matik saba saktak se puthokpa ngamdaba miyoi 10 manga makhata na verification chathanabagi damak City Police Station da sinakhe Nakal amaromda haukiba March 16 Jenims ki male ortho watage nanthok tuna sen kiwa KCP Nando faction ki commander TH Nando gi khongul liva gi thavak National Highway sing dasu leptana sathari Imphal East ki Deputy SP Operation Herojit amadi second in charge Commando Rajib na lusingba Imphal East Commando amadi Mau Police ki combined team amana Mau Get amadi akoiba mafam singda paksana frisking amadi checking sathakre Rama Foundation Nagamapal Sinduna Ngarang Tera Khongsangbi Awang Lakai Community Hall the Nomagi Oiba Spawn Production Mushroom Cultivation Vermicompost Amadi Food Processing ki Training Program Ama Pangthokre Women Skill Development Society ga Kusam Naduna Pangthokhiba Training Program Aduda Tongan ba Akhang Ahi Kayana Saruk Yakhiba Singda Takpi Tambiki Paugi marak thatna break amatang lawzari Advanced Coaching Institute Nagamapal Lamabam Laikai near Rims Road opposite Koirenge Auto Parking Science Stream the Council of Higher Secondary Education Manipur Loba Class 12 ki parikha da 3rd position Yumnam Devjit 9th position Akoijam Badal Singh 9th position Konika Nomaitem 10th position Asem Korunganba 10th position Laistam Imoba Maitai 15th position Haubam Arvind Singh Amadi 17th position da Sagolsem Biki Singh ne Arts stream da Anisaba position Takraba Takhil Sangbam Sunaya Devi 3rd position Yangkhom Gunchenba 4th position Texan James Singh 5th position Moirangthem Loya Ngamba 7th position SS Obed Kharam 8th position Takhilamam Ores Maitai separated boys and girls hostel Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities.
Hello, good morning, sir. Welcome to Lamjingba Motors. How may I help you? lamjingba motorna miyam da kanaba piribasingse kari no Khudongchaba kaya ama pizari. Aikoina phanganjariba product singdi trucks, tippers, haulage, bus, amasung genset ni. Documents ichang changdana adomi sale amadi matam manghandana loan gi khudongchaba pizari. HDFC Bank, Lamjingba Finance amadi Shriram Finance kasu khutsamnana junction minari. Matik charba khutsu khulai amadi crane yauraba. Aikoigi sport servicing van adongi damakta matham pumbada leijari. Bus sing yonbada natana school, college, universities, office ki dama contract basis ta lobi bagi khudong chaba su thamjari. Amadi genuine lay part sing su phangbigani. Adongi mai pakpana aikoigi su mai pakpana. lamjingba nidhi limited ki members singda akaknaba matam khara khakki oina khudongchaba sing pizari khudongchaba sing adudi saving account hangbada chada lupa taruki interest pizagani fixed deposit amadi recurring deposit ki oina chada lupa taragani thoi makhai interest pizagani daily deposit ki oina su chada lupa taragani thoi makhai interest pizagani karigumba members singna business loan personal loan natraga mortgage loan lobiragadi sada lupa taragani pandagi lupa kungi apik pasendoi haibadi reducing rate ta loan lobi bayagani akaknaba matam khara khakki oiba khudong chaba sing asi lobiranaba members singda ningsingjari masiga loina na kanagumba member oidriba singna member oibinaba ekhoigi office ta lengsin birau amadi akupa marol sing tanabiu ekhoigi address lamjingba nidhi limited near Nityananda Mandir Nagamapal Rims Road Imphal West mobile 9366857001 email lamjingbanidhi@gmail.com website www.lamjingbanidhilimited.com Break ke matong na taram nokchari amadi pau makhata na pizari nungsina tinazaba marup ani yamna thazadaba moong da u pambi amata da punna thori yanduna siramle mafam adugi miyamna angakpa ama oina khraba thodok asi ngasi ayuk anganbada Uttar Pradesh ki Tiampagni area gi manung chanba Barsedi Bilas ta thokibani laikhidraba mioi ani adu kun adumakta dagi Ranbir Singha chahi kun amadi Nigam Singha chahi kun ga mathoi kawi asiba haksang police na lokhatlaga postmortem gi damak thamkhre hairi Sahi Kuntrani Thoi Sayed Naduna Leirakhiba Armed Forces Special Power Act 1958 Arunachal Pradesh ki District Mapan gi mafam ahum dagi lokthokre Myanmar ga lonariba District Mapan gi mafam ahum dagi apaspa lokthokhiba asi Home Ministry of Home Affairs na akhanaba cherol ama thokraba matungdani hairi ngasa ayuk phongkhiba pause sinde kari kari maroiba pau yauribagi haibadu amuktang punna khangminasi Lamjingba Times Northeast People's Conference Lishingani Taramapan Pangthokre Awang Nungpoki Miyam Punsin Duna Tengnaminasi Dilip Kumar Congress na mulak livasi Minister MLA Singna Saukhat Thorang Paikat Tavagini Manjurgi case CBI da sinaragani Pungni Funipange shutdown handokre Congress ki manifesto fongkre CAB gi wafum pandre Amzugi Mikhal May Amada Pangthok lagani CM na Lainga ki assignment utpa video van launch tawkre Sangai Express Modi na Manipur da akhanaba mityeng thammi BJP gi mirep animak mai pak anview Minister Viswajit Party Nipan gi SDF na Congress mirep sagot kadori Laingak na democracy singnare ibobi Pokna form Sahi yangkai sasan tawraklaba Congress ain khanglaktre Jotin BJP gi campaign tawnaba video van flag off tawkhre BJP thagatuna kanaval hausi Congress ti leitrabagumbani Bhavananda Congress ki manifesto fongkre afasfa review tawba special status piba CAB withdraw tawba yauri SDF na Congress hogat kani high kre Naharol gi thogdang Northeast ki CSO Singh Saruk Yaduna People Conference ngasi Imphal da pangthokre BJP sarkar gi thabak thoksil utkadaba video van manga Chief Minister na lamthakre Huyen Lanpao Both thada famdagi meter sani na konba mafamda mirep singi election booth hangdoktanaba khangalakli Tongan ba political party marina Congress sagot kre BJP gi laingak na mayai kaba sinja ki mayok ta lepi haibisi singa khut ka manadre Imphal campaign talk bangthoktuna ani subalanjau gi puari ningsing kre Little Flower School da bomb thamlamle claim tawrakli Sana Laibak Indian National Congress ke manifesto fongkre laingak pairagadi afaspa review tawgani Congress custodial debt
Manjur sikhibagi wathok CBI da sinaba yakre. Pung nifunipan ge total shutdown gi khongjang tokre, miyamna protest tokre. Isel Express Hanagi Deputy Speaker yauna miyoi samaga humfunipan BJP da yaukre. BJP government ki achievement sandoknava CM na video van manga launch tokre. Congress na sakti pairabadi lairaba muthatnava akhanava scheme paikhatkani. Ibobi Congress ki outer candidate ke James ta banki crore sama tole. Iraiva Secular Democratic Front na INC mirep sogat kre. Democracy masak thihanaba honaribasi thingnabani. North East ki issue sing common platform amada thengnaminasi. Manpek na yumbo oiduna North East People's Conference pangthok kre. BJP na lusing balenga corruption ki sang yamna wang kre. Jai Kishan. Aroibada maroiba pau amuk hana pizari. Awang Nongpuki State Singda Tengnariba issue sing amata oina Tengnaminanaba North East Forum for Indigenous People Nafif Koba Forum ama Sam Cray. Akan ba nong lay nungsit amadi nong na yum yang kay hena humdo kre mahay marong kaya amang ata thoon kre. Amadi Tom TV News ki akan naba report tawrubadagi awaba kaya mayok na dune hingliba wangzingdagi moirang them sana thogi imung da miyamna leptana mateng pinarakli. Hauzikiti Times of Manipur na pizaba nungthili pau matang sa loisinjare ehenba pau ga loinana numidang pung makpal da muk phangbigani.